Contract work ki thabak mari LEINANA LEIMAKHONG army da CHATKHIBA Meitei Macha Shinmee ne Kuki Shing na Phanaba Hotnure army na Matam Channa Changshinduna KALHOUBADAGI THOK-HANNINGDABA THOUDOK MAKTI THOKHOUDRE HAIRI THOUDOK asing numit yung bamatung pung amamakhay taramday aduwaida THOKHIBA Kuki Shing na Phanaba Hotnaramlaba miyoi ani adude awang kunaw sabal lekaidagi Konthaujam James Sahini Fumathoy Abokpa ke Gauramani amade Thoubal district ki Khangabok Laisram Sundar Jahi Kuntra Mapal Apokpa Laikhidaba El Manglem Jau Kawi Haire Presna Fangba Pau Magi Matungina Kuki Shing na Phanaba Hotnaramliba Meitei Macha ani ado ngasi numit yung bamatung pung ama khara helakpa aduwaida LEIMAKHONG army da construction ki thika tauba Premnagar dagi Raju Kauba miyoyama unaba chatpada LEIMAKHONG Bazar Board manakta leiramba Kuki Shing na makoy ani faraba matung furakibane Pawadu hek fangbaga LEIMAKHONG army gi major amana THOUDOK thokpa maduda jangshinduna miyoi ani ado rescue tawbuga loinana LEIMAKHONG army hospital da pukhatuna laikan naraba matung ngase numidang pung 8 taba adwaida sekmai police da sinarakre haire